ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯊꯥꯔꯤꯛꯊꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯇꯣꯂꯨꯃꯨ ꯑꯃꯗꯤ ꯏꯕꯦꯌꯥꯏꯃ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯂꯩꯃ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯃ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 11-12 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯅꯤꯡꯉꯣꯜꯂꯩꯃꯅ "ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯔꯣꯏꯗ꯭ꯔꯣ?" "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯕꯕꯣ? ꯏꯁ, ꯈꯪꯁꯤꯟꯅꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨ, ꯑꯩꯅ ꯏꯃꯥꯇꯣꯟ ꯄꯨꯔꯛꯑꯣꯅ ꯍꯥꯏꯗꯨꯗꯤ." "ꯄꯥꯕꯨꯡꯁꯨ ꯊꯤꯔꯤꯅꯤꯅꯦ, ꯐꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯕꯨ ꯄꯥꯕꯨꯡꯒ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯃꯥꯒ ꯆꯠꯃꯤꯟꯅꯕ, ꯃꯃꯥꯁꯤꯡꯅ ꯀꯦꯕꯤꯕ ꯎꯔꯒ ꯑꯩꯁꯨ ꯏꯃꯥ ꯄꯥꯝꯃꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯏꯃꯥ ꯑꯃ ꯄꯨꯔꯛꯎꯀꯣ." "ꯍꯣꯏ, ꯄꯨꯔꯛꯑꯒꯦ꯫ ꯄꯥꯕꯨꯡꯅ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ." "ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦ꯫ ꯂꯥꯛꯑꯣ, ꯆꯥꯔꯁꯤ. ꯄꯥꯕꯨꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯂꯨꯃꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗ ꯄꯨꯔꯅꯤꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ "ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ, ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯏꯃꯥ ꯏꯆꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯍꯥꯏꯅ ꯏꯁꯣꯔꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥ ꯊꯥꯔꯤꯛꯊꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ." "ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤꯔꯥ?" "ꯍꯣꯏ, ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ?" "ꯃꯈꯣꯏꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ ꯄꯤꯖꯈ꯭ꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯕꯅꯤ." "ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ." ꯍꯣꯏ, ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ, ꯑꯩꯅꯦ ꯆꯥꯛ ꯊꯤꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯂꯩꯃꯅ ꯊꯥꯔꯤꯛꯊꯥꯕꯨ ꯑꯄꯣꯛꯄ ꯃꯅꯥꯎ ꯅꯨꯄꯤꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯂꯩꯃꯅ "ꯅꯅꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ. ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯗꯤ." "ꯆꯦꯆꯦ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤ." "ꯍꯜꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ saanarasi. Ngasi thengna hallabadi hayeng sanaba chatse haibadane imana yara'aroi." "Chiche, adudi pobiyo." "Hoi, pobige." Asi haiduna Ningolleimana manau nupibu porami. Ningolleimana "Nanau, nangse lumdi lummihe." "Chiche, wabra?" "Wade." Ningolleimana manau nupi Tharikthaabu poduna purakpa aduda "Tharikhtha, nangbu kaidaurage? Nachese warammani he." "Wadeda ima. Ima, ichena pobibase yam nungaiye. Masi angangsidi nachese warammani ne. Mathangdadi pobiyo haiganuko. Ningol, nangsu nanau nupina haiba khuding yaganu." "Hoi ima." "Ima, ichedi nana yabigano hairasu yanina. Ichedi aina haiba khudingi adum yabani." "Tharikhtha, nang lam yamna henganuko." "Ima, inauda jaibiganu. Inause aina poningbagi pobibani. La'o nanau, imungda changase." Purnimana "Ningol, nangna ahani. Nanau nupise lam helabasu hekta phuko. Natrabadi mana nangse usitloi. Fare, noinisu sanabada waramani. Ngahak potharuro. Adugane imana nakhoi animak iruzabirage." "Hoi ima. Adudi ima, irujanaba pukrida ising sokpa chatluge." "Angangna ne pukrida ising sokpa chatpa yade. Ima soge. Nanau nupiga leiramuko." "Imana yumsida lakdringaidadine aidi pukrida ising sokpa adum chatlina. Ado hana chatlamlabasu hojikti ima la'abanina imana chatlage." "Hoi ima. Ado ima, minadine nupi atombisingse yamna phatte hai. Aduga imadi yamna phai. Aibu luna taubi. Ado ima, nang aibu sumaina adum luna taubiyuko." "Taubidoini. Nangsu aigi ichani. Adudine nanau nupisiga leiramuko. Ima pukrida ising sokige." Asi haiduna Purnima pukida ising sokpa chatkiram. Purnimana chatkraba matungda mapa Tolomusu thabak chatkibadagi halaklammi. Mapa lakpa ubada Ningolleima mapagi manakta chelaktuna "Pabung, achapoti." Pure. Nanau nupiga chaminaroko." "Hoi pabung, nanau, lao, achapo chaminarase."
ꯆꯤꯆꯦ ꯁꯤꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯇꯨꯅꯤ ꯄꯥꯕꯨꯡꯅꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯈꯪꯕꯒꯤ ꯂꯩꯔꯛꯏꯅꯤ ꯆꯥꯔꯣ ꯍꯣꯏ ꯆꯤꯆꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯤ ꯎꯔꯒ ꯇꯣꯂꯣꯃꯨꯁꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯣ ꯏꯄꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯊꯥꯔꯤꯛ ꯊꯥꯒꯁꯨ ꯑꯆꯥꯄꯣꯠꯇꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯊꯥꯔꯤꯛ ꯊꯥꯒꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯆꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯐꯖꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯅꯪꯁꯨ ꯐꯖꯩꯗꯨꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯀꯨꯆꯨ ꯉꯧꯕꯗꯣ ꯑꯗꯨ ꯄꯥꯝꯃꯤ ꯏꯁ ꯀꯥꯏꯗꯒꯤ ꯑꯩꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯔꯥꯁꯤꯁꯨ ꯌꯥꯎꯗꯕꯁꯤꯕꯨ ꯑꯩꯗꯤꯅꯦ ꯏꯆꯦꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯅꯔꯁꯤꯔꯥ ꯑꯣꯟꯅꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯆꯦꯅ ꯑꯣꯟꯅꯔꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯣꯟꯅꯔꯝꯃꯅꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯏꯆꯦ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯨꯁꯤꯔꯥ ꯏꯁ ꯑꯁꯤꯕꯨ ꯆꯠꯁꯤ ꯑꯩꯁꯨ ꯏꯆꯦꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯏꯆꯦ ꯁꯦꯜꯗꯤ ꯂꯩꯔꯕ꯭ꯔꯅꯦ ꯂꯩꯇꯦ ꯏꯁ ꯑꯩꯗꯤ ꯏꯆꯦꯁꯦ ꯁꯦꯜ ꯄꯥꯏꯕꯒꯤ ꯂꯩꯕ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯥꯅ ꯈꯜꯂꯒ ꯂꯩꯇꯦꯗ ꯄꯥꯕꯨꯡꯗ ꯅꯠꯇ꯭ꯔꯒ ꯏꯃꯥꯗꯒꯤ ꯅꯤꯔꯨꯔꯣ ꯏꯆꯦꯅ ꯅꯤꯕꯗꯤ ꯀꯩꯗꯧꯕ ꯅꯪꯅ ꯈꯔ ꯑꯉꯥꯡꯅꯤꯗꯅ ꯏꯁ ꯆꯍꯤ 2-3 ꯈꯛꯇꯪ ꯍꯜꯂꯒ ꯌꯥꯝ ꯑꯉꯥꯡꯒ ꯁꯥꯏ ꯆꯍꯤ 2-3 ꯈꯛꯇ ꯑꯍꯟ ꯁꯥꯅꯤꯡꯕꯗꯣ ꯅꯪ ꯑꯣꯏꯅ ꯏꯆꯦ ꯀꯧꯕꯤꯔꯒꯦ ꯏꯆꯦ ꯅꯅꯥꯎꯁꯦ ꯐꯤꯔꯣꯜ ꯂꯩꯅꯤꯡꯉꯦ ꯑꯗꯨꯅꯅꯦ ꯏꯃꯥꯗ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡꯗꯒꯤ ꯁꯦꯜ ꯑꯝꯇ ꯂꯧꯕꯤꯌꯨꯕ ꯅꯅꯥꯎ ꯏꯆꯦꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯕꯕꯥꯗ ꯄꯩꯁꯥ ꯂꯧꯕꯗꯣ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯅꯅꯥꯎꯅ ꯑꯣꯏꯅ ꯂꯧꯕꯤꯔꯨꯔꯣ ꯑꯁ ꯁꯤ ꯅꯥꯎ ꯑꯁꯦꯡꯕ ꯄꯥꯕꯨꯡꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯔꯣꯕ ꯉꯟꯅ ꯆꯠꯁꯦꯕ ꯂꯧꯔꯒꯦ ꯀꯌꯥ ꯂꯧꯔꯣ ꯍꯥꯏꯅꯣ ꯈꯪꯗꯦ ꯈꯔ ꯌꯥꯝ ꯂꯧꯔꯛꯑꯣ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯌꯥꯝꯃꯤ ꯅꯪꯁꯨ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗꯤ ꯈꯔ ꯌꯥꯝꯅ ꯂꯧꯔꯛꯑꯣ ꯍꯣꯏ ꯑꯣꯖꯥ ꯅꯅꯥꯏ ꯂꯧꯕꯤꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯕꯨꯡ ꯏꯆꯦ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯨꯒꯦ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯀꯌꯥꯅꯣꯅꯦ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣ ꯏꯆꯦꯒꯤ ꯄꯣꯠ ꯆꯩ ꯂꯩꯒꯗꯕ ꯌꯥꯝꯃꯤ ꯍꯥꯏ ꯑꯩꯒꯤꯁꯨ ꯂꯩꯗꯣꯏꯅꯤ ꯁꯦ ꯉꯔꯥꯡꯅꯦ ꯅꯟꯗꯣꯝꯆꯥ ꯕꯤꯅꯥꯅ ꯄꯩꯁꯥ ꯄꯨꯈꯤꯕꯗꯣ ꯁꯤꯡꯉꯛꯑꯕꯅꯤ ꯃꯁꯤ ꯑꯣꯏꯅ ꯄꯨꯔꯨꯔꯣꯀꯣ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝꯃꯜꯂꯤꯅꯦꯍꯦ ꯑꯁ ꯏꯃꯥ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯌꯥꯝꯃꯤ ꯕꯦꯃꯥ ꯁꯦꯜꯁꯦ ꯎꯗ ꯋꯥꯗ ꯄꯥꯟꯕ ꯅꯠꯇꯦ ꯈꯔ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧꯅꯦ ꯅꯣꯏꯕꯣ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯈꯤꯕꯗꯨꯕꯣ ꯑꯁ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯉꯩ ꯆꯥꯛ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏ ꯂꯣꯏ ꯄꯨꯖꯈ꯭ꯔꯁꯅꯨꯗ ꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯄꯩꯁా ꯇꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯆꯨꯝꯅꯤ ꯍꯥꯏ ꯅꯣꯏ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤꯅꯦ ꯉꯟꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯎ ꯃꯇꯝ ꯌꯥꯝ ꯐꯠꯇꯦꯀோ ꯑꯁ ꯏꯃꯥ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯉꯥꯡꯅꯕ ꯌꯥꯗꯦꯅꯦ ꯃꯆꯤꯟꯁꯤ ꯈꯨꯝꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦꯅꯦ ꯍꯣ ꯍꯟꯖꯤꯟ ꯍꯥꯏꯃꯟꯕꯒꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅꯅꯦ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅ ꯄꯥꯕꯨꯡꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯅ ꯌꯨ ꯂꯣꯏꯅ ꯊꯛꯇꯣꯛꯑꯒ ꯂꯥꯛꯆꯅꯤ ꯇꯣꯂꯝꯃꯨꯅ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯏꯄꯥꯁꯨ ꯌꯨ ꯊꯛꯇꯕ ꯀꯨꯏꯔꯦ ꯊꯛꯃꯤꯟꯅꯁꯤ ꯌꯨꯗꯣ ꯈꯔ ꯂꯩꯔꯒ ꯄꯨꯔꯛꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯔꯛꯀꯦ ꯏꯃꯥꯁꯨ ꯄꯤꯊꯛꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯊꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯅꯣꯛꯎ ꯅꯆꯥꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯦ ꯃꯆꯦꯁꯤꯗꯤ ꯉꯥꯡꯉꯁꯨ ꯈꯨꯝꯗꯦ ꯃꯥꯗꯤꯅꯦ ꯈꯨꯝꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯅꯤ ꯃꯤꯒ ꯈꯠꯅꯕꯁꯨ ꯍꯩꯇꯕꯅꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯂꯣꯏꯔꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ ꯑꯩꯗꯤ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯃꯆꯤꯟ ꯀꯟꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯈ꯭ꯔꯦ ꯃꯆꯦꯁꯤꯁꯨ ꯃꯥꯒꯨꯝꯅ ꯃꯆꯤꯟ ꯀꯟꯁꯅꯨ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯊꯥꯔꯤꯛ ꯊꯥꯒꯁꯨ ꯀꯩꯊꯦꯜꯗ ꯆꯠꯅꯅꯕ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥ ꯇꯣꯂꯝꯃꯨꯅ ꯅꯈꯣꯏꯕꯨ ꯆꯠꯂꯗꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯩꯁꯥꯗꯨꯕꯨ ꯀꯣꯟꯅꯔꯗ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯃꯨꯛ ꯄꯤꯒꯦ ꯍꯥꯏꯔꯣ ꯄꯤꯒꯗꯕ ꯑꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯂꯧꯔꯒꯦꯗꯅꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯄꯩꯁꯥꯁꯦ ꯎꯗ ꯋꯥꯗ ꯄꯥꯟꯕ ꯅꯠꯇꯦ ꯈꯔ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧꯀꯣ ꯏꯃꯥꯁꯤꯗꯤ ꯍꯧꯔꯛꯑꯗꯕꯅꯤ ꯏꯆꯦ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯆꯦ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯍꯥꯏ
ꯐꯖ ꯐꯖꯅ ꯆꯠꯂꯨꯀꯣ ꯊꯦꯡꯅ ꯂꯥꯛꯀꯅꯨ ꯉꯟꯅ ꯍꯜꯂꯛꯎ ꯅꯆꯤꯟ ꯋꯥꯅꯅꯕꯅꯤ ꯇꯥꯔꯔꯣꯏ ꯅꯪꯁꯨꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯄꯤ ꯅꯆꯥꯁꯤꯅꯅꯦ ꯅꯪꯅ ꯃꯥꯡꯍꯟꯒꯗꯧꯔꯕꯅꯤ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡꯁꯦ ꯌꯨ ꯊꯛꯅꯅꯕ ꯀ꯭ꯋꯥ ꯆꯥꯅꯅꯕꯁꯨ ꯅꯤꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯩꯁꯥ ꯂꯣꯏꯁꯤꯟꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯅ ꯇꯨꯡꯁꯤꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏꯒ ꯉꯥꯡꯅꯕꯁꯤꯗꯤꯅꯦ ꯋꯥꯏ ꯑꯩꯅꯦ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯍꯣ ꯆꯨꯝꯃꯦ 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 ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯨꯕꯗꯣ ꯑꯝꯇ ꯁꯨꯕꯤꯌꯨ ꯅꯆꯥꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯅꯣ ꯄꯩꯁꯥꯗꯤ ꯃꯈꯣꯏꯗ ꯄꯤꯔꯒ ꯐꯨꯔꯤꯠꯅ ꯑꯩꯉꯣꯟꯗ ꯁꯨꯑꯕ ꯏꯁ ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯐꯔꯦ ꯐꯔꯦ ꯁꯨꯕꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯂꯥꯛꯑꯒ ꯁꯨꯍꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯁꯨꯍꯜꯂꯣ ꯑꯩꯅꯦ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯩꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯤꯡ ꯆꯥꯎꯔꯛꯂꯕꯅꯤꯅ ꯊꯕꯛꯀ ꯑꯃꯠꯇꯅꯦ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤꯒ ꯇꯥꯍꯜꯂꯤ ꯃꯤꯅ ꯊꯕꯛ ꯂꯩ ꯍꯥꯏꯔꯒ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯑꯩꯁꯨꯅꯦ ꯊꯔꯣ ꯈꯣꯏꯗ ꯆꯠꯂꯨꯒꯦ ꯀꯩꯗꯧꯕ ꯆꯠꯀꯗꯣꯔꯤꯕ ꯑꯩꯈꯣꯏꯁꯨꯅꯦ ꯁꯤꯡꯖꯨ ꯍꯥꯏꯕꯗꯣ ꯆꯥꯔꯨꯒꯦ ꯅꯪꯕꯨ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯀꯗꯕꯗꯨꯕꯨ ꯇꯟꯗꯕ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯒ ꯁꯤꯡꯖꯨꯗꯨ ꯁꯨꯔꯒ ꯆꯥꯎꯗꯅ ꯑꯁ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯒꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯡꯒ ꯆꯥꯃꯤꯟꯅꯕꯒ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯒ ꯄꯨꯜꯍꯟꯅꯤꯡꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯍꯣ ꯑꯗꯨꯒꯤꯕꯨ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯨꯝꯅ ꯁꯨꯝ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯃꯈꯣꯏꯁꯨꯅꯦ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯍꯣꯡꯉꯛꯑꯅꯤ ꯍꯥꯏꯌꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜ ꯑꯃ ꯌꯣꯜꯂꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯤꯔꯣ ꯂꯧꯔꯅꯤ ꯍꯥꯏꯌꯦ ꯑꯣ ꯅꯇꯥ ꯊꯔꯣ ꯈꯣꯏꯁꯦ ꯄꯩꯁꯥꯗꯤ ꯄꯥꯏꯔ ꯃꯥꯜꯂꯦꯅꯦ ꯍꯣꯏ ꯍꯥꯟꯅꯗꯤ ꯋꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁా ꯄꯥꯏꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯑꯣ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤꯅꯦ ꯈꯨꯗꯤꯡꯃꯛ ꯐꯪꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯋꯥꯔꯝꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯉꯝꯂꯛꯄꯒꯤ ꯋꯥꯅꯤ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯑꯩꯁꯨꯅꯦ ꯃꯥꯒ ꯃꯤꯃꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯩꯅꯣ ꯍꯪꯉꯨ ꯅꯪꯒꯤ ꯂꯩꯈꯤꯗꯕ ꯅꯄꯨꯔꯣꯏꯕꯗꯨꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯒꯦ ꯏꯁ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯪꯉꯤ ꯑꯁ ꯁꯦ ꯍꯥꯏꯌꯣꯕ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯁ ꯇꯣꯛꯑꯁꯤꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯇꯥꯔꯗꯤ ꯍꯅꯨꯔꯝꯗꯥꯏꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯁꯥꯟꯅꯩ ꯍꯥꯏꯗꯅ ꯅꯣꯛꯅꯔꯅꯤ ꯅꯪ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨꯅꯦ ꯏꯇꯥ ꯊꯔꯣ ꯍꯣꯏꯗ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯁꯦ ꯇꯣꯂꯃꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯆꯦꯗ ꯏꯆꯦ ꯑꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯐꯨꯔꯤꯠ ꯈꯟꯗꯨꯅ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯀꯩꯗꯧꯔꯒꯦ ꯄꯥꯝꯃꯦꯁꯦ ꯏꯆꯦ ꯃꯃꯤꯡ ꯍꯪꯉꯨꯁꯦ ꯏꯀꯥꯏꯖꯗ꯭ꯔꯣꯍꯦ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯪꯅꯕ꯭ꯔꯣ ꯂꯣꯏꯔꯦꯍꯦ ꯏꯆꯦ ꯅꯪꯁꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯅꯔꯕ ꯃꯇꯝꯅꯤ ꯂꯥꯛꯑꯣ ꯏꯆꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯦꯕ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯆꯦ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯃꯈꯨꯠꯇ ꯆꯤꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯉꯣꯟꯗꯔꯣ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯊꯣꯏ ꯀꯧꯏ ꯃꯤꯡ ꯐꯥꯎꯗꯤ ꯐꯖꯩꯅꯦ ꯅꯪꯕꯨ ꯈꯨꯜꯁꯤꯒꯤ ꯃꯤꯔꯣ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯅꯤ ꯑꯣ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯔꯤꯛꯊꯥ ꯀꯧꯏ ꯈꯪꯅꯁꯤ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯍꯌꯦꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣ ꯊꯦꯡꯅꯁꯤ ꯀꯩ ꯂꯩꯔꯒꯦ ꯂꯩꯁꯥꯕꯤꯒꯤ ꯏꯪꯒꯤꯠ ꯐꯥꯎꯕ ꯈꯪꯗꯕ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯒꯦ ꯌꯦꯡꯈꯤꯒꯦ ꯍꯌꯦꯡꯁꯦ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯉꯝꯕ꯭ꯔꯥꯅ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝꯅ ꯂꯩ ꯀꯩ ꯋꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯀꯗꯥꯏꯗꯅꯣ ꯃꯐꯝꯗꯨꯅ ꯐꯖꯅ ꯍꯥꯏꯒꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ
ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯆꯦ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯅꯥꯎ ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯃꯤꯍꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯅ ꯏꯀꯥꯏꯗꯨꯅ ꯂꯩꯔꯗꯤ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯈꯪꯉꯝꯈꯤꯗ꯭ꯔꯣ ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤꯔꯣ ꯄꯥꯝꯕꯒꯤꯅꯤ ꯃꯃꯤꯡ ꯍꯪꯂꯨꯔꯤꯁꯦ ꯑꯗꯣ ꯏꯆꯦ ꯃꯁꯛꯇꯤ ꯐꯖꯩꯀꯣ ꯐꯖꯩ ꯃꯤꯁꯨ ꯋꯥꯡ ꯆꯥꯎꯔꯒ ꯏꯅꯥꯎꯗꯤ ꯅꯨꯄꯥ ꯈꯟꯕ ꯌꯥꯝ ꯍꯩꯔꯦ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯒꯗꯧꯔꯕꯅꯤꯅ ꯏꯆꯦꯒꯤꯁꯨ ꯑꯃ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯀꯣꯏꯔꯗꯤ ꯑꯩꯁꯨ ꯀꯣꯏꯅꯤꯡꯉꯛꯑꯅꯤ ꯐꯔꯦꯁꯦ ꯄꯣꯠ ꯆꯩꯁꯨ ꯂꯩꯕ ꯂꯣꯏꯗ꯭ꯔꯤ ꯂꯩꯔꯁꯦꯕ ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯒ ꯃꯅꯤꯊꯣꯏꯒꯁꯨ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯥꯎ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏ ꯀꯥꯏꯗꯩ ꯑꯆꯥꯄꯣꯠꯅꯣꯗ ꯏꯆꯦ ꯅꯨꯄꯥꯅꯤꯅ ꯑꯆꯥꯄꯣꯠꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ ꯌꯥꯝ ꯂꯤꯛꯑꯦ ꯃꯐꯤ ꯃꯔꯣꯜꯅꯤꯅ ꯆꯃꯣꯠ ꯆꯃꯣꯠ ꯂꯥꯛꯑꯦ ꯅꯨꯄꯤꯒ ꯎꯅꯒꯗꯕ ꯑꯣꯏꯔꯗꯤ ꯃꯁꯥꯗꯣ ꯈꯔ ꯅꯥꯟꯅꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯦ ꯃꯤ ꯂꯩꯖꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯃꯜꯂꯦ ꯐꯔꯦꯁꯦ ꯏꯃꯥꯅꯅꯦ ꯐꯤꯔꯣꯜ ꯈꯔ ꯁꯨꯔꯝꯃꯣꯅ ꯍꯥꯏꯕꯅꯤ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯁꯨꯔꯨꯔꯣ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯏꯅꯦ ꯊꯔꯣ ꯈꯣꯏꯗ ꯆꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯃꯥꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯦ ꯃꯤꯅ ꯇꯥꯅꯤ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯅ ꯐꯤꯔꯣꯜ ꯁꯨꯔꯗꯤ ꯆꯥꯛꯇꯤ ꯏꯆꯦꯅ ꯊꯣꯡꯉꯨ ꯍꯣꯏ ꯍꯣꯏ ꯊꯣꯡꯉꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥ ꯄꯨꯈ꯭ꯔꯤꯗ ꯐꯤꯔꯣꯜ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯅꯤꯊꯣꯏꯒꯤ ꯃꯃꯥꯟꯅꯕ ꯂꯦꯝꯕꯅ ꯏꯇꯥꯎ ꯃꯤꯗꯤ ꯂꯩꯁꯥꯕꯤ ꯀꯣꯏꯕꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯥꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯒꯞꯊꯤ ꯇꯧꯏ ꯅꯪꯗꯤ ꯂꯥꯏꯔꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯁꯤꯃ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯊꯤꯔꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯈꯛꯇ ꯄꯥꯝꯂꯕꯅꯤ ꯅꯪꯁꯨ ꯈꯪꯖꯤꯜꯂꯣ ꯑꯣ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯏꯅꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯃꯈꯣꯏꯅ ꯀꯣꯟꯅ ꯈꯪꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯣꯟꯅ ꯈꯪꯕꯗꯨꯗꯤ ꯈꯪꯁꯅꯨꯗ ꯑꯗꯣ ꯅꯪꯒꯤ ꯑꯃꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤꯗꯤ ꯐꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯨꯏꯗ꯭ꯔꯤꯕꯒꯤꯔ ꯍꯧꯖꯤꯛꯀꯤꯗꯤ ꯐꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯒꯤꯗꯣ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯔꯥꯁꯤꯗꯤ ꯌꯥꯎꯗꯕꯅꯤ ꯃꯆꯦꯗꯨꯅ ꯍꯦꯟꯅ ꯔꯥꯁꯤ ꯌꯥꯎꯕꯅꯤ ꯑꯦ ꯅꯪꯒꯤꯁꯦ ꯃꯆꯦꯗꯣ ꯄꯥꯝꯃꯤꯔꯕ ꯑꯁꯦꯡꯕꯗꯤ ꯑꯩꯗꯤ ꯃꯆꯦꯗꯣ ꯄꯥꯝꯕꯅꯤ ꯃꯥ ꯀꯣꯏꯁꯤꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯂꯨꯏꯍꯦ ꯑꯗꯨ ꯅꯪꯕꯨ ꯀꯅꯥ ꯂꯧꯒꯦꯅ ꯈꯜꯂꯤꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯂꯧꯔꯒꯦꯅ ꯈꯜꯂꯤꯗ ꯑꯃꯨꯛ ꯇꯛꯄꯗꯣ ꯄꯥꯝꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯕꯁꯦ ꯄꯥꯝꯗꯦ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯗꯣ ꯉꯔꯥꯡ ꯉꯥꯅꯨ ꯂꯩꯔꯒ ꯆꯥꯁꯦ ꯍꯥꯏꯅꯕꯗꯨꯗꯤ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯩꯔꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯂꯩꯔꯨꯔꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯐꯔꯦ ꯍꯧꯖꯤꯛ ꯂꯩꯔꯨꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯒ ꯂꯦꯝꯕꯒ ꯉꯥꯅꯨ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯅ ꯕꯦꯝꯃ ꯅꯤꯡꯉꯣꯜ ꯅꯣꯏ ꯃꯥ ꯃꯇꯣꯟꯗꯣꯟ ꯈꯣꯏꯗꯅꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯑꯝꯇ ꯆꯠꯂꯨ ꯏꯃꯥꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯀꯣꯛ ꯆꯤꯛꯇꯅꯅꯦ ꯆꯠꯄ ꯉꯝꯃꯔꯣꯏ ꯁꯦ ꯄꯩꯁꯥꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯏꯃꯥ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯊꯥꯔꯤꯛꯊꯥꯒ ꯇꯣꯟꯗꯣꯟ ꯈꯣꯏꯗ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯏꯆꯦ ꯅꯪꯗꯤ ꯅꯨꯄꯥꯁꯨ ꯀꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯃ ꯇꯣꯟꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯊꯣꯏꯗꯨ ꯀꯣꯏꯔꯣꯗꯅ ꯃꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯜꯂꯦ ꯇꯜꯂꯦꯍꯦ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯏꯆꯦꯗꯤ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕꯁꯦ ꯄꯥꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯔꯒꯦ ꯑꯗꯨꯁꯨ ꯌꯥꯏ ꯏꯆꯦ ꯑꯅꯛꯄꯗ ꯌꯨꯝ ꯄꯥꯅꯤꯡꯗꯕ ꯃꯥꯜꯂꯤꯕꯣ ꯑꯩꯒꯤꯗꯤꯅꯦ ꯂꯩꯀꯥꯏ ꯃꯥꯟꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯏꯗ ꯅꯛꯄ ꯂꯥꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯌꯥꯔꯦ ꯏꯆꯦ ꯑꯩꯁꯨ ꯈꯪꯉꯦ ꯌꯧꯕꯨ ꯌꯧꯔꯤꯅꯦ ꯗꯥ ꯁꯅꯥꯊꯣꯏ ꯃꯥ ꯃꯇꯣꯟꯗꯣꯟꯗꯤ ꯂꯩꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯪꯉꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯣ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯗꯥ ꯁꯅꯥꯊꯣꯏꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕꯗꯒꯤ ꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯑꯗꯣ ꯗꯥ ꯁꯅꯥꯊꯣꯏ ꯅꯨꯄꯥ ꯑꯃꯁꯤꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯑꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯕꯨꯡꯉꯣꯆꯥ ꯀꯧꯋꯦ ꯑꯣ
ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯗꯥ ꯁꯅꯥꯊꯣꯏ ꯃꯥ ꯃꯇꯣꯟꯗꯣꯟꯁꯨ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥꯁꯦ ꯅꯪꯉꯣꯟꯗ ꯊꯝꯃꯝꯃꯒꯦ ꯍꯣꯔꯦꯟ ꯃꯥ ꯑꯃ ꯂꯥꯛꯑꯒ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯅꯥꯎ ꯆꯠꯂꯁꯦ ꯗꯥ ꯁꯅꯥꯊꯣꯏ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯏꯇꯥꯎ ꯁꯨꯔꯁ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯤꯡꯁꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯑꯣꯏꯗꯕ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯅꯃꯤꯡꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗ ꯅꯣꯛꯅꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯣꯏꯗꯕ ꯍꯥꯏꯕꯒꯤ ꯁꯨꯔꯁꯅ ꯚꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯤꯁꯦ ꯁꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯝꯂꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕ ꯑꯗꯨ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯄꯗꯨꯕꯨ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯔꯣ ꯃꯥꯅꯦ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯈꯔ ꯃꯨꯠꯇꯛ ꯇꯧꯕꯤꯗꯨꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕꯤꯗꯨꯅ ꯑꯇꯣꯝꯕꯤꯅꯤ ꯃꯥꯅꯅꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯦ ꯑꯃꯗꯨꯅ ꯑꯍꯟꯒꯤ ꯃꯆꯥ ꯃꯈꯣꯏꯁꯦ ꯄꯣꯛꯃꯤꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯁꯨ ꯈꯨꯜꯁꯤꯗ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯅꯨꯡꯁꯤꯅꯕꯗꯤ ꯃꯥꯜꯂꯦ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯁꯨ ꯐꯩ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯥꯕꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯃꯆꯦ ꯃꯨꯠꯇꯛ ꯇꯧꯕꯤꯗꯨ ꯄꯥꯝꯃꯤ ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯒꯦꯔꯥ ꯍꯣꯏꯅꯦ ꯍꯥꯏꯕꯤꯒꯦꯅꯦ ꯃꯣꯏ ꯌꯨꯝꯗ ꯆꯧꯁꯤꯔꯣ ꯍꯧꯖꯤꯛꯂꯣ ꯍꯥꯏꯁꯦ ꯉꯁꯤ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯁꯤꯗ ꯃꯈꯣꯏꯗꯣ ꯏꯅꯥꯛ ꯈꯨꯟꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯌꯥꯏꯅꯤ ꯌꯥꯝ ꯋꯥꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯗꯦ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯃꯤ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯃꯈꯣꯏꯗꯣ ꯌꯥꯝ ꯋꯥꯕꯗꯤ ꯑꯣꯏꯗꯕꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯃꯤꯡꯗꯤ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯅꯥꯎ ꯅꯨꯄꯤꯗꯨꯅ ꯊꯥꯔꯤꯛꯊꯥ ꯃꯁꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯐꯖꯩꯅꯦ ꯐꯖꯕꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯔꯦꯟ ꯃꯈꯣꯏꯗ ꯆꯠꯅꯅꯕ ꯐꯤꯔꯣꯜꯗꯣ ꯅꯉꯣꯟꯗꯒꯤ ꯈꯔ ꯑꯝꯇ ꯋꯥꯏꯕ ꯇꯥꯔꯦ ꯋꯥꯌꯨ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯒꯦꯅ ꯈꯜꯂꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗꯅꯦ ꯅꯤꯡꯉꯣꯜ ꯂꯩꯃ ꯍꯣꯏꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯒ ꯁꯨꯔꯁꯀꯗꯨ ꯄꯣꯊꯥꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯏꯆꯦ ꯗꯥ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯗꯣ ꯀꯅꯥꯅ ꯈꯪꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯨꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯗꯤ ꯃꯥꯟꯗꯦꯗ ꯑꯁꯦꯡꯕꯒꯤ ꯏꯅꯥꯛ ꯈꯨꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯏꯆꯦ ꯃꯥꯅ ꯅꯪꯕꯨ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯗꯤ ꯌꯥꯊꯣꯛꯀꯣ ꯅꯪꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯏꯆꯦ ꯉꯁꯥꯏ ꯃꯥꯅ ꯏꯆꯦꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯃꯥꯟꯗꯦꯕ ꯑꯗꯨꯒꯤ ꯍꯥꯏꯅꯦꯕ ꯏꯅꯥꯎꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯈꯪꯉꯤꯅꯦ ꯍꯣꯏ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝ ꯈꯪꯕꯅꯤ ꯏꯆꯦꯅ ꯆꯍꯤꯗ ꯍꯟꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯅꯆꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯁꯤꯡꯖꯨ ꯆꯥꯁꯤꯔꯥ ꯆꯥꯁꯤ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯀꯣꯕꯤ ꯑꯃ ꯄꯨꯔꯛꯄꯅꯤ ꯆꯞ ꯆꯥꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯎꯅ ꯁꯨꯔꯒ ꯆꯥꯊꯣꯛꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯨꯔꯁꯀ ꯅꯤꯡꯉꯣꯜ ꯂꯩꯃꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯅꯁꯨ ꯁꯨꯔꯁꯄꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯆꯦꯒ ꯁꯨꯔꯁꯀ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯏꯆꯦ ꯅꯪꯕꯨ ꯑꯣꯏꯅꯤꯡꯉꯤꯗ ꯀꯔꯤꯒꯤ ꯅꯪꯗꯤ ꯗꯥ ꯎꯅꯕꯗꯁꯨ ꯗꯥ ꯁꯨꯔꯁꯅ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯕꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯅꯥꯛꯁꯨ ꯈꯨꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤꯗꯨꯗꯤ ꯅꯣꯡꯃꯇ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯦ ꯃꯐꯤ ꯃꯔꯣꯜꯅꯤꯅ ꯆꯃꯣꯠ ꯆꯃꯣꯠ ꯃꯉꯣꯟꯗꯒꯤ ꯑꯉꯥꯎꯕ ꯃꯤꯁꯤꯡꯅꯕꯨ ꯍꯦꯟꯅ ꯃꯐꯤ ꯃꯔꯣꯜ ꯅꯥꯜꯂꯝꯒꯅꯤ ꯑꯩꯗꯤꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯀꯥꯏꯅꯔꯁꯤꯔꯥꯅ ꯈꯜꯂꯤꯅꯦ ꯅꯥꯎ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯩꯅꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯃꯥꯁꯨ ꯂꯩꯖꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯍꯥꯏꯕꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗꯤ ꯂꯩꯕ ꯌꯥꯗꯦ ꯃꯥꯅ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯂꯣꯏꯔꯦ ꯏꯆꯦꯒꯤꯗꯤ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯑꯝꯇ ꯐꯥꯎꯔꯝꯃꯣꯏ ꯏꯆꯦꯗꯤꯅꯦ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦꯗ ꯅꯪ ꯗꯥ ꯁꯨꯔꯁꯇꯣ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯥꯕꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯆꯦꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯩꯗꯤꯅꯦ ꯀꯥꯏꯅꯈ꯭ꯔꯅꯤ ꯄꯥꯝꯃꯛꯇ꯭ꯔꯦ ꯑꯩꯗꯤ ꯊꯕꯛ ꯁꯨꯔꯒ ꯋꯥꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯗꯨ ꯐꯈ꯭ꯔꯕ ꯃꯅꯤꯊꯣꯏꯗꯣ ꯀꯔꯤꯒꯤ ꯀꯥꯏꯅꯒꯦ ꯍꯥꯏꯅꯣ ꯃꯥꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯍꯣꯠꯅꯔꯤꯗꯨꯗꯤ
Yare iche. Aina kainarani hayadi kainarani. Masidi aigi apamani. Chummi. Nangi apamani. Aduda iche na nangi fananaba haibibani. Karigi fananaba no. Aina nupaduda wana leibadura. Iche na aigi fanaba haise. Now. Ina kunba mi khaktana harau nungaina leibanati. Nongmagi chara taliba mi singsu thabak suminaduna honaminaduna nungsi chanana harau nungaina hinglidudi. Iche, adugumba punsi mahingdudi nanaudi pamjade. Phare phare, nangi apambani. Mani thoido kaina gera kaina roira nangi apambani. Iche di aise, pokminadaba nanaunina aigi fananaba kaidongnungdasu khanbiramoi. Ningole mamanau nupigi mamaida khopakna thaduna. Kaino nangna ngasi aingonda ngangido. Ngasi phawbada aina nangbu pokminadaba inauni khanba laikhrabra. Khanbagi natro, nangna madugi lairaba chamotnaba nupaduga lehaningibado. Aina madugi nupaduda laitaba yade haikrabra. Nupado afaba mini haiba khaktani. Adugidamakta nangna aibo tukamlana khaliba karigin. Makoi anina khanaduna lairingaida mama Purnimasu tharo khoida koiba chatlubadagi halaktuna. Hai, nakhoibu kaidaurage. Khoilaw lawnadi tubu karigino. Ima, ichena aigi maida khopakna thariba. Ningol, karigino nangna nanaw nupigi maida khopakna tharibadi. Ningol ima kari sukhumdana tumina lairami. Aina ngangi se tadabro. Karigino ba nangna nanaw nupigi maida khopakna tharibado. Ima, soikre. Mathangdadi tawraroigi. Aina haibadi kari maramgi thabano haibani. Machin yawbagira. Natraga karigino haibani. Tharikha, nangna nacheda kari haibagino. Nachin yawbagi oirangani ne. Adugi nate. Adudi karigino. Phare phare. Nakhoina haido yadrabani na mathangdadi ne. Khanaba yade. Mathang he khanaraglaba. Nakhoi animaga phaba oiro. Chalo chalo. Nathau torchu chalo. Ningole ma Tharikha da haifeding namaga chatkirami. Mache chakraba matungda Tharikha na. Imadi yam phate. Nacha aibu mina maida khopakna thara phawbada kemta haide. Hai, nachena phubu kaidoge. Imana nachena hairiba. Manadi aibu minaba manawni haina khanba ngamdabani. Tharikha, nangna hairibado karino. Nachena nangbu yamna nungsibibani. Nungsibagiro, ngasi mana aigi maida khopakna tharise. Adusu nupagidamakta. Kainoni hi. Noigi sibu nupa munariro. Munade, aiga hoji khangnariba nupado yamna lairaba mini. Ado, nupado, aina icheda kainaraki hayengwai ai wagadaba mali hairuba aduga mani yaraktriba nupaduga layu haiba. Madi ina kara khunba nupaga koinaraga aina madugi lairaba nupaduda layu hairiba. Oh, ima khang. Ngasaidagi lawnaribase masigidamakta oire. Ima su khalune, mana aibu pokminaba manawni haina khallabadi aibu lairaba nupaduga lemina haningadro. Mana aibu nungsidabagini lairaba nupaduga leihanduna wahaningibase. Madi aigi awaba uraga nungaina lege haina khalibani. Mana khaliba khudingmak ai loina khangi. Nangi lairaba nupado mabuk mapau phabagi nachena maga leihaningba oirangani. Ima, nangsu masigi poktabi na chasigi michangyam na changi. Aina lairaba nupada yum panduna wana leibaduro imana pamise. Ima ki Tharikha, adumaina haigan. Nachegi michang changba nate. Aidine, nachega nakhoi animak chap manana nungsi. Imana mabu apokpa nachani khalabasu. Manadi aibu apokpa manawni haina khanba ngamdu. Manadi aikhoi aniba nungsidi. Tharikha, nachina mapali haiduna pangangda ngangadu. Nachegi magun chap chana khangi. Imungse kainanaba singan. Singani, imungse kainanaba. Aigi apambado phangriba phau. Nangi apambado kaino imada hai. Imada hairasu imana piba ngamoi. Karino hayo. Imana piba ngamba oirabadi pige. Ichedi kai chakre. Nachedi ne phiron suba chakraban. Nangtani ngangduna lairibasi. Nachegi matausu khara tam. Oh, imagi se ingondagi hena ichena nungsibani ne. Angawbi sidi. Nakhoi animak chap manana nungsi icha ngaktani. Yari taningde. Nangbu karamba mamano. Apokpa nachabu poktaba nachaga chap manana nungsi hairisiba. Yari Tharikha, nangne sai charakani.
ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯏꯃꯨꯡꯁꯦ ꯀꯥꯏꯅꯅꯕ ꯁꯤꯟꯒꯅꯤ ꯌꯨꯝꯁꯤꯗꯁꯨ ꯂꯩꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯄꯥꯝꯃꯤ ꯃꯥꯒ ꯊꯨꯡꯅꯅꯕ ꯏꯃꯥꯅ ꯁꯤꯟꯕꯤꯌꯨ ꯅꯪꯕꯨ ꯅꯆꯦꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦꯅ ꯑꯩꯕꯨ ꯃꯅꯥꯎꯒꯨꯝꯅ ꯈꯟꯗꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯅ ꯅꯆꯦꯁꯦ ꯀꯜꯂꯛꯄꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ ꯊꯥꯔꯤꯛꯊꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯊꯥꯔꯤꯛꯊꯥ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯋꯥꯈꯜ ꯇꯧ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯗꯕ ꯇꯧꯒꯅꯨ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯅꯪꯒ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯆꯦꯒꯤ ꯅꯨꯄꯥꯁꯤ ꯅꯪꯅ ꯃꯨꯟꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯂꯧꯅ ꯂꯩꯅꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯏꯃꯥꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯁꯤꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯏꯆꯦꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯑꯦ ꯑꯩꯕꯨ ꯑꯃꯥꯏꯕꯤꯔꯣ ꯑꯃꯥꯏꯕꯤ ꯈꯛꯇꯅ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯍꯩꯕꯅꯗꯤ ꯏꯃꯥꯁꯨ ꯂꯥꯏꯅ ꯍꯩꯅꯤ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯃꯗꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯏꯃꯥꯅ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏ ꯉꯥꯏꯈꯣꯅꯤꯍꯦ ꯆꯠꯈꯤꯅꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒꯦ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯈꯪꯕꯗ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯄꯥꯝꯕ ꯃꯥꯜꯂꯤ ꯗꯥ ꯁꯅꯥꯊꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤꯅꯦ ꯂꯧ ꯏꯪꯈꯣꯜ ꯂꯧꯔꯤꯕꯁꯤꯡꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨꯅ ꯏꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯄꯛꯑꯅꯤ ꯀꯔꯤꯅꯣꯅꯦ ꯅꯆꯦꯒꯤ ꯅꯨꯄꯥꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯄꯥꯝꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏ ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯧ ꯄꯨꯔꯅꯤꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯅꯤꯡꯉꯣꯜ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯒ ꯅꯣꯏ ꯄꯥꯕꯨꯡꯒꯅ ꯀꯜꯂꯤꯉꯩꯗ ꯅꯈꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯣ ꯏꯃꯥꯈꯣꯏꯒꯁꯨ ꯁꯛ ꯃꯥꯏ ꯈꯪꯅꯒꯦ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯁꯅꯥꯊꯣꯏ ꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥꯗꯣ ꯑꯗꯨꯗ ꯌꯨꯝꯁꯤꯗ ꯆꯪꯉꯛꯑꯣꯅ ꯍꯥꯏꯔꯒꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯍꯥꯟꯅ ꯈꯟꯅꯔꯛꯄ ꯃꯇꯨꯡꯗ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯈꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯅ ꯃꯇꯣꯝꯇ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯀꯃꯥꯏꯅ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯕꯤꯒꯗꯧꯔꯤꯕꯅꯣ ꯊꯨꯒꯥꯏꯕꯤꯒꯗ꯭ꯔꯅꯦ ꯊꯨꯒꯥꯏꯗ꯭ꯔꯒꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ ꯃꯥꯒ ꯉꯥꯡꯅꯕ ꯌꯥꯝꯅ ꯇꯜꯂꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤꯅꯦ ꯉꯥꯡꯅ ꯁꯛꯅꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯨꯛ ꯁꯦꯝꯕꯤꯔꯒ ꯂꯣꯏꯔꯦ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯁꯨꯔꯁꯇ ꯏꯃꯥꯅ ꯅꯪꯒ ꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯦ ꯑꯁ ꯏꯀꯥꯏꯖꯩꯗ ꯏꯀꯥꯏꯔꯨꯅꯨ ꯏꯃꯥꯗꯕꯨ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯁꯅꯥꯊꯣꯏ ꯑꯩ ꯅꯤꯡꯉꯣꯜ ꯂꯩꯃ ꯈꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯅꯦꯝꯕꯣꯛꯀ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯨꯔꯁꯀ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯆꯠꯈꯤꯔꯝꯃꯤ ꯏꯃꯥ ꯉꯁꯤ ꯏꯆꯦꯅ ꯗꯥꯕꯨꯡꯉꯣꯆꯥꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯖꯅ ꯀꯦꯊꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥ ꯏꯃꯨꯡꯗ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯁꯨꯔꯁꯀ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯅꯤꯡꯉꯣꯜ ꯆꯥ ꯃꯅꯥ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯅꯪꯅꯦ ꯆꯥ ꯃꯅꯥ ꯑꯝꯇ ꯂꯩꯔꯨꯆꯣ ꯏꯕꯨꯡꯉꯣꯁꯦ ꯉꯁꯤ ꯈꯛꯇ ꯂꯥꯛꯄꯅꯤ ꯆꯥ ꯍꯥꯎꯅ ꯄꯤꯊꯛꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯗꯨꯀꯥꯟ ꯇꯝꯅ ꯆꯥ ꯃꯅꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯅ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯨꯕꯨ ꯕꯨꯡꯉꯣꯆꯥ ꯀꯧꯋꯦ ꯏꯃꯥ ꯑꯣ ꯅꯪꯕꯨ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔ ꯀꯨꯏꯔꯦ ꯏꯃꯥ ꯑꯣ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤ ꯌꯥꯝ ꯐꯕꯅꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯟꯕꯅꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦ ꯑꯇꯣꯝꯕꯤꯁꯤꯗꯕꯨ ꯊꯕꯛ ꯍꯩꯇꯕꯅꯤ ꯃꯥꯗꯤꯅꯦ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯗꯣꯏꯅꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯃꯥꯒꯤꯗꯤ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯣ ꯑꯗꯨꯁꯨ ꯌꯥꯏꯗ
ꯃꯇꯝꯗꯨꯗ ꯊꯥꯔꯤꯛꯊꯥ ꯇꯞꯅ ꯃꯃꯥꯏꯗ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯗꯥꯕꯨꯡꯉꯣꯆꯥ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ, ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝ ꯀꯦꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯩꯁꯨ ꯆꯠꯂꯣꯏꯗ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯆꯥ ꯃꯅꯥ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ, ꯆꯥꯗꯣ ꯌꯥꯝ ꯍꯥꯎꯅ ꯂꯣꯜꯂꯨꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯣꯜ ꯂꯩꯃ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥꯅ ꯃꯃꯥꯗ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯅ ꯂꯣꯟꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯄꯨꯔꯅꯤꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ, ꯏꯕꯨꯡꯉꯣ, ꯅꯆꯟꯁꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯅꯦ ꯅꯤꯡꯉꯣꯜꯅ ꯆꯥ ꯂꯣꯜꯂꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥ ꯁꯨꯔꯖꯇ ꯏꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯗꯥꯕꯨꯡꯉꯣꯆꯥ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕꯒꯤ ꯀꯦꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯑꯁ, ꯅꯨꯄꯥꯅꯕꯨ ꯀꯦꯅꯕ꯭ꯔꯣ? ꯅꯪꯒꯤ ꯃꯤꯠꯇ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯕꯒꯨꯝ ꯎꯔꯝꯒꯅꯤ꯫ ꯈꯪꯗꯦ, ꯑꯗꯨꯒꯤꯔ ꯍꯥꯏꯕꯗꯤ꯫ ꯑꯗꯣ ꯗꯥꯕꯨꯡꯉꯣꯆꯥ, ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ? ꯄꯛꯅꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩ꯫ ꯅꯪꯗꯤ ꯀꯨꯆꯨ ꯉꯧꯕꯅꯤꯅ ꯑꯃ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯏꯄꯛꯇ ꯄꯛꯆꯩ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯣ ꯏꯆꯦꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯐꯖꯕ? ꯅꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥ ꯊꯛꯑꯁꯤ, ꯁꯥꯗꯤ ꯁꯥꯔꯤꯕꯅꯤ꯫ ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯋꯥꯅꯅꯕ꯫ ꯋꯥꯗꯦꯗ, ꯉꯁꯤ ꯈꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯀꯩꯁꯨ ꯄꯤꯖꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯊꯣꯔꯛꯇꯨꯅ, ꯕꯨꯡꯉꯣ, ꯆꯥ ꯊꯛꯑꯣ, ꯆꯥ ꯊꯛꯑꯣ꯫ ꯍꯣꯏ ꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯁꯛ ꯃꯥꯏ ꯈꯪꯅꯔꯕꯅꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯕ ꯌꯥꯔꯦꯗꯅ꯫ ꯍꯣꯏ ꯃꯥ꯫ ꯆꯥꯗꯣ ꯊꯛꯑꯣ ꯏꯕꯨꯡꯉꯣ, ꯁꯥꯔꯤꯉꯩꯗ, ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏ꯫ ꯍꯣꯏ ꯃꯥ꯫ ꯊꯥꯔꯤꯛꯊꯥꯅ, ꯏꯃꯥ, ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ꯫ ꯀꯩꯗꯧꯅꯕꯅꯣ? ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ꯫ ꯀꯩꯗꯧꯕ ꯆꯠꯀꯦ ꯍꯥꯏꯅꯣ? ꯄꯤꯔꯛꯑꯣꯕ꯫ ꯍꯣꯏ, ꯄꯤꯒꯦ, ꯄꯤꯒꯦ꯫ ꯊꯥꯔꯤꯛꯊꯥꯅ, ꯗꯥꯕꯨꯡꯉꯣꯆꯥ, ꯆꯥ ꯊꯛꯄ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯗꯣ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯇꯧꯕ꯫ ꯍꯣꯏ, ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯗꯥꯕꯨꯡꯉꯣꯆꯥꯒ ꯆꯠꯃꯤꯟꯅꯧꯔꯒꯦ꯫ ꯍꯣꯏ, ꯁꯦꯜꯗꯨꯗꯤꯅꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯅꯆꯦꯒ ꯆꯠꯃꯤꯟꯅꯔꯣꯗꯅ, ꯍꯣꯔꯦꯟ ꯍꯜꯂꯛꯃꯤꯟꯅꯅꯕ꯫ ꯑꯩꯈꯣꯏꯅꯤꯃꯛ ꯆꯠꯂꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯕꯤꯗꯣꯏꯕ? ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯛꯑꯒ ꯊꯣꯡꯉꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯑꯁ, ꯊꯦꯡꯉꯛꯀꯅꯤꯌꯦ ꯏꯃꯥ, ꯑꯗꯨꯒꯤꯅꯦ꯫ ꯗꯥꯕꯨꯡꯉꯣꯆꯥ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖꯀ ꯊꯥꯔꯤꯛꯊꯥꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯊꯥꯔꯤꯛꯊꯥꯅ, ꯗꯥꯕꯨꯡꯉꯣꯆꯥ, ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯐꯣꯡꯗꯣꯛꯑꯒꯦ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗ ꯗꯥꯕꯨꯡꯉꯣꯆꯥꯅ ꯏꯆꯦ ꯄꯥꯝꯕꯗꯨꯗ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯗꯥꯕꯨꯡꯉꯣꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯀꯨꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯅꯨꯡꯁꯤꯅꯔꯁꯤꯗꯅ꯫ ꯍꯣꯏ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯆꯦꯅ ꯍꯦꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒ ꯂꯩꯔꯗꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯗꯣꯏꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯍꯣꯏꯗ, ꯗꯥꯕꯨꯡꯉꯣꯆꯥ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝꯁꯤꯡꯁꯦ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ, ꯀꯩꯁꯨ ꯀꯜꯂꯛꯑꯝꯃꯣꯏ꯫ ꯁꯨꯔꯖ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯊꯥꯔꯤꯛꯊꯥꯅ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ, ꯂꯟꯊꯨꯝꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯗ ꯅꯆꯦꯗꯣ ꯃꯔꯝ ꯂꯩꯇꯅ ꯀꯥꯏꯅꯒꯗꯕꯗꯣ ꯉꯝꯃꯣꯏ, ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯊꯥꯔꯤꯛꯊꯥ ꯀꯞꯁꯤꯟꯅꯔꯒ, ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯕꯃꯛꯇꯗ ꯅꯪꯅ ꯌꯥꯕꯤꯗꯕ? ꯐꯔꯦ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯊꯥ ꯁꯨꯔꯖꯇꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯖ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯊꯥꯔꯤꯛꯊꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ, ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯐꯖꯅꯗꯤ ꯍꯪꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯆꯦ ꯂꯧꯕꯗꯒꯤ ꯃꯥ ꯂꯧꯕꯅ ꯍꯦꯟꯅ ꯀꯥꯟꯅꯅꯤ꯫ ꯂꯟ ꯊꯨꯝ ꯂꯧ ꯄꯨꯝꯕ ꯃꯥꯅ ꯐꯪꯒꯗꯕꯅꯤꯅ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯏꯇꯥꯎ ꯁꯅꯥꯇꯣꯏꯈꯣꯏꯗ ꯆꯠꯇꯨꯅ ꯀꯃꯥꯏ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯁꯅꯥꯇꯣꯏꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯆꯠꯅ ꯆꯠꯅ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥ?
ꯑꯩꯗꯤ ꯃꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯪꯉꯤꯖꯥꯠꯅꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯅꯝꯗꯅ ꯌꯥꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯕꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯊꯥꯔꯤꯛꯊꯥꯅ ꯅꯪꯕꯨ ꯄꯥꯝꯕꯁꯦ ꯈꯪꯉꯕꯅꯤ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯍꯪꯕꯅꯤ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯃꯅꯤꯊꯣꯏꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯥꯏꯅꯦ ꯅꯨꯡꯁꯤꯅꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯒ ꯇꯣꯛꯅꯗꯨꯅ ꯑꯩꯕꯨ ꯄꯥꯝꯕꯤꯕꯅꯤꯅꯦ ꯌꯥꯏꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯤꯖꯦ ꯆꯥꯛꯆꯥꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯈꯪꯒꯗꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯝꯗꯕꯗꯤ ꯊꯥꯔꯤꯛꯊꯥꯅ ꯄꯥꯝꯁꯨ ꯄꯥꯝꯕꯤꯔꯣꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒꯤꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯥꯟꯅꯔꯤꯁꯦ ꯑꯗꯨꯗꯤ ꯃꯆꯦ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯅꯥꯎꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯆꯦꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯂꯧꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯁꯨ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯅꯤ ꯃꯔꯝꯗꯤ ꯃꯃꯥꯅ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯅꯪꯗꯤ ꯁꯨꯅꯤꯡꯗꯕꯒ ꯊꯥꯔꯤꯛꯊꯥ ꯂꯧꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯏ ꯊꯥꯔꯤꯛꯊꯥ ꯂꯧꯕꯅꯗꯤ ꯍꯦꯟꯅ ꯐꯔꯗꯕꯅꯤ ꯑꯗꯨꯗ ꯃꯆꯦꯗꯣ ꯀꯃꯥꯏꯅ ꯀꯥꯏꯅꯒꯅꯤ ꯃꯊꯥ ꯁꯥꯏ ꯑꯗꯨꯕꯨ ꯀꯥꯏꯅꯗ꯭ꯔꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯤ ꯑꯗꯨꯒ ꯂꯣꯟꯅ ꯆꯦꯜꯂꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯁ ꯊꯥꯔꯤꯛꯊꯥꯁꯤ ꯑꯁꯦꯡꯕ ꯈꯪꯉꯛꯑꯗꯤ ꯌꯥꯝꯅꯅꯦ ꯅꯤꯡꯉꯝꯂꯣꯏꯗꯕ ꯃꯥꯜꯂꯦ ꯃꯅꯤꯊꯣꯏꯒ ꯀꯥꯏꯅꯈ꯭ꯔꯒ ꯑꯩꯒ ꯈꯪꯅꯔꯤꯁꯦ ꯑꯗꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯃꯅꯤꯊꯣꯏꯗꯣ ꯊꯥꯔꯤꯛꯊꯥꯒ ꯅꯨꯡꯁꯤꯅꯒꯗꯕꯁꯦ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯃꯥꯒ ꯃꯅꯤꯊꯣꯏꯒ ꯀꯣꯏꯅꯕꯁꯦ ꯈꯪꯅ ꯈꯪꯅ ꯃꯅꯤꯊꯣꯏꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯈꯟꯒꯗꯕꯁꯦ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯋꯥꯏꯕꯅꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯈꯟꯖꯔꯣ ꯃꯅꯥꯎꯅꯨꯄꯤ ꯀꯣꯏꯒꯦꯔꯥ ꯃꯆꯦ ꯀꯣꯏꯒꯦꯔꯥ ꯁꯨꯔꯖ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤꯗꯨ ꯀꯣꯏꯔꯒꯦꯗ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯑꯩꯅ ꯐꯪꯅꯅꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯥꯟꯅꯔꯗꯅ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯐꯪꯗꯕꯒ ꯁꯥꯔꯗꯅ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯂꯥꯛꯄꯤꯔꯅꯨ ꯏꯕꯨꯡꯉꯣ ꯊꯕꯛꯇꯨꯁꯨꯅꯦ ꯈꯔ ꯈꯔ ꯁꯨ ꯑꯣ ꯅꯪꯅꯅꯦ ꯂꯥꯛꯀꯅꯨ ꯍꯥꯏꯔꯁꯨ ꯂꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯨꯔꯖꯀ ꯊꯥꯔꯤꯛꯊꯥꯒꯁꯨ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯁꯨꯔꯖꯅ ꯊꯥꯔꯤꯛꯊꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯣꯏ ꯆꯦꯅꯗꯤ ꯆꯤꯡꯅꯗ꯭ꯔꯣ ꯆꯤꯡꯅꯗꯦꯗ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯐꯤ ꯁꯥꯔꯒ ꯂꯩꯗꯨꯗꯤ ꯅꯣꯏ ꯆꯦꯁꯦ ꯍꯟꯗꯛꯇꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ ꯀꯜꯂꯤꯕꯣ ꯃꯄꯥꯟꯗꯒ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕ ꯆꯠꯃꯤꯟꯅꯔꯤꯕꯁꯦ ꯑꯝꯇ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯈꯠꯂꯤꯗ ꯅꯆꯦꯅ ꯈꯪꯉꯛꯀꯗ꯭ꯔꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯦ ꯈꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯍꯧꯔꯁꯤꯔꯥ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯥꯅꯦ ꯍꯣꯏ ꯉꯝꯃꯗꯕꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯆꯦꯜꯂꯁꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯜꯂꯁꯦ ꯍꯌꯦꯡ ꯆꯦꯜꯂꯁꯨ ꯌꯥꯏ ꯍꯌꯦꯡꯗꯣ ꯅꯪ ꯁꯅꯥꯊꯣꯏ ꯈꯣꯏꯗ ꯉꯥꯏꯔꯝꯃꯨ ꯑꯩꯁꯨ ꯉꯟꯇꯥ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯁꯨꯔꯖꯀ ꯊꯥꯔꯤꯛꯊꯥꯒ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯅꯤꯡꯉꯣꯜ ꯅꯅꯥꯎꯅꯨꯄꯤꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯈꯪꯗꯦ ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯕꯅꯤ ꯅꯨꯄꯥ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯈꯨꯠ ꯍꯥꯝꯒꯦ ꯇꯧꯕꯁꯤ ꯏꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯦꯅꯦ ꯏꯃꯥ ꯑꯩ ꯁꯣꯛꯎꯒꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪꯅ ꯁꯣꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯅꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯒ ꯁꯣꯛꯍꯟꯒꯦ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯈꯔ ꯂꯥꯛꯅꯗꯗꯤ ꯌꯥꯗ꯭ꯔꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯁꯣꯛꯎꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜ ꯂꯩꯃ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥꯅ ꯁꯅꯥ ꯏꯕꯦꯝꯃ ꯍꯟꯕꯤꯔꯛꯑꯦꯗꯅ ꯌꯨꯝ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯑꯗꯝꯅꯤ ꯍꯩ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯍꯥꯏꯗꯗꯅ ꯅꯨꯄꯥ ꯃꯆꯥꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯆꯦꯅ ꯁꯨꯔꯒ ꯂꯩꯔꯤ ꯅꯆꯦꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤꯅꯦ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ ꯅꯆꯦ ꯊꯣꯡꯍꯟꯕ ꯌꯥꯗꯦ
Imunggi thaba ingkhang tawbubu kayam waba thabakno. Chaktusu ichena adum thongjani. Imana wabiyo haide. Waba thabak nate hairadi nang tawdana aidi haisini. Nachegi mateng hek pangdraba. Ma khaktana imunggi thabak hek suhalaba. Nangi nuksinabadusune imana thugaigadabani. As ima sima. Hore numidangi chakto ai thongage. Haujikti ai yang wareba ngakta potharukige. Asi haiduna tharikha imungda changkhiram. Matamduda ising sokpo chatkhiba ningol lengmasu halaklami. Ichase waramani. Hore numidangi chaktudine nang thongoranu. Nanaw nupi thonghalo. Hoima, adoima, aina sariba phaneksingse imana kaithalda chatuna amta yonbiruro. Karigi yondoino nangi thamjilu. Hayengwaine awunpot oinanaba. Watlida ima. Karigi watpano nangse angang natre. Luhongba yarabani. Adunane nangi tumsilu. Nangi paisagumba walaklabasu imada hayo. Hoima. Pare pare. Ngahak pothajaruro. Icha waramani. Ningole masu hoi haiduna imung changkirami asumna numida duma hawkirami. Tarikhaga suraska chenkirami. Makoi ani chele pautabada ningole madi kapcharami. Mahag ngaksu ngaklami. Machanupi ningole magi mataw aduda purnimasu mathwai nungai saramde. Imagi ningol se kapkon. Nanaw nupi se ongthokna phatkide. Masiga khangnai haiba khangna nupa atopa leitabagumna. Matai oigadawriba aduda chensiliba sibu khanganidana mahak. Yumsida changhalwe. Ngasidagi mane icha natrabani. Ima, inaw nupigi mara leiti masida. Mara leiribadi nupaduni. Asukuiba matamse mana ibu nushiba saraga. Namthak tawbani. Ai mabu yang waraw. Makoi ani nushine habase khangamlabadi. Ai toklamlabasu yabani. Adudi nati. Aingonda karimta hairamdana chenkrisini. Ai yam pende ima. Sese. Haukrabadi haukri. Khanjiluranu. Ichagi sunya. Mangondagi hinba lakini. Ichabu karida awatpa leiradana. Nanaw nupidusu ngakpiru. Yumsidasu changhalwe. Ima, adumaina tawganu. Inawgini haibada aikhoina tana kana leirigi. Imana ichil inawbu kaina hanbiganu. Haukrabadi haukri. Mahakpu ngakpirasi. Phare phare. Ichana adu hairabanina. Nanaw nupido ngakpirasi. Hoima, adoima. Ai kogyamchi ngakta pothakige. Hoi hoi. Nangi kada changduna pothajaruro. Ningole masu hoi haiduna imung changkirami ningole machangkraba matungda purnimana matomta. Ichanupi se mathwai nungairamara. Ai oiramnabasu nungai. Pumnamakse aina thokhanbani. Aina ichanupi athombigi mateng panglubadagi. Hera. Aina thokhanba khakta nate. Nupadugi sumarale. Mana ichanupi ahalse thamoi sengna nungsiba mak oiramdabadi. Icha athombina mangonda phana themlabasu haurabasu yaramla. Mana ichanupi ahalse thamoi sengna nungsidabagi oiramga. Amarumda hairagadi. Ichanupi ahalsigi laibak pharabani. Thamoi le pangamdaba nupaga thungna doi sarukpudine. Ichanupi athombiduna kari muoigadawribra. Nupaduna amo mabu thadokduna chakhrabadi. Nupado thajaba yaba miyoi natabaga oirasanuda mana pamlaga chakhrabani. Karidi upaile. Asomdana tharik thana kaplaga surasta. Haujikmak aibu yumda thinbiyo. Kaino. Akhoi ani chelabani. Haujikpu thinbiyo haisibu. Aina pharaga purakpasu nate. Nasana yarga lakpa natro. Nangi sigumba ahoba yumsida laibigadaba mi manbra. Nangi asigumba phibamse hana khangamabadi laamoidabani. Aise kayada pangkrabani. Aduk ina kaira khunba damani thoido kaina thoktuna. Laira judanaba nangonda leisilakpaneba. Karigidamakta nangna ina khunba saduna nupi koirino. Nangdi aina koibusu natana. Nangna nushi pami hairappaduda aisu yathokpibani. Masida aigi ira leite. Nangni nara leiribadi. Ira leite adu ada ai khangde. Hojikmak aibu yumda thinbiyo. Ai damani thoigi masak yengba ngamoi. Adusu yum thangnaba nangna nangi asengba mingdo haramlabadi masi thoamoi. O nangi sidi mani thoido mu pamoi poiwani ne. Adugi nate. Yare ngangdana lereno. Aibu hojikmak yumda thinbiyo. Tharikha nangbu ngawbu. Aikhoi ani se jele haina mina loina khangnakrabani.
ꯃꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯟꯕꯤꯌꯨ ꯍꯥꯏꯁꯤꯕꯨ? ꯊꯥꯔꯤꯛꯊꯥ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯅꯤꯊꯣꯏꯗ, ꯏꯇꯥꯎ, ꯊꯥꯔꯤꯛꯊꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯃꯥꯅꯗꯤ ꯁꯨꯔꯖꯇꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤ ꯈꯟꯗꯨꯅ ꯃꯆꯦꯗꯒꯤ ꯃꯨꯜꯂꯒ ꯀꯣꯟꯅꯊꯪꯗꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯕꯗꯣ. ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤꯗ. ꯃꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯦ ꯃꯆꯦꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯁꯦ, ꯃꯃꯤꯡꯒ ꯑꯣꯟꯊꯣꯛꯇꯅ. ꯅꯪꯁꯨ ꯈꯪꯕ꯭ꯔꯣ? ꯊꯥꯔꯤꯛꯊꯥꯅ ꯈꯪꯅꯔꯤꯉꯩꯗ ꯈꯪꯕꯅꯤ. ꯃꯇꯝꯗꯨꯗꯗꯤ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦ. ꯑꯁ, ꯃꯥꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗ ꯅꯩꯔ ꯂꯩꯔꯝꯃꯤꯅꯦ. ꯊꯥꯔꯤꯛꯊꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ. ꯏꯅꯥꯛ ꯈꯨꯟꯕ ꯊꯤꯕ꯭ꯔꯥꯕꯨ ꯈꯨꯜꯁꯤꯗ ꯑꯩꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯦꯅꯦ. ꯂꯦꯝꯕꯅ ꯅꯣꯛꯂꯒ, ꯑꯗꯨꯅ ꯍꯦꯛ ꯐꯔꯦ. ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ. ꯌꯨꯝꯗ ꯆꯠꯂꯁꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯉꯥꯅꯨ ꯊꯣꯡꯍꯧꯕꯅꯤ, ꯆꯥꯔꯨꯔꯁꯤ. ꯑꯁ, ꯉꯥꯅꯨꯕ? ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯆꯞ ꯆꯥꯔꯦ. ꯆꯠꯁꯤ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯒ ꯃꯅꯤꯊꯣꯏꯒ ꯂꯦꯝꯕ ꯈꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥ ꯀꯞꯇꯨꯅ ꯃꯃꯥ ꯄꯨꯔꯅꯤꯃꯥꯗ, ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ. ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯅꯕ ꯑꯝꯇ ꯏꯃꯥꯅ ꯁꯤꯟꯕꯤꯌꯨ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯁꯥꯅ ꯌꯥꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯃꯤꯅ ꯂꯩꯅꯕ ꯌꯨꯝ ꯃꯥꯟꯗꯕ ꯐꯛꯂꯥꯡ ꯑꯍꯣꯕ ꯌꯨꯝꯗꯨꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ. ꯏꯃꯥ ꯆꯠꯂꯒꯅꯦ ꯌꯨꯝꯗꯣ ꯑꯝꯇ ꯌꯦꯡꯁꯨ ꯆꯠꯂꯣ. ꯍꯩ, ꯌꯨꯝꯗ ꯀꯩꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯁꯦ ꯃꯤꯅ ꯆꯦꯜꯂꯨꯔꯕꯅꯤ. ꯃꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ. ꯃꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯃꯤꯅ ꯅꯪꯕꯨ ꯀꯔꯤꯅ ꯍꯥꯏꯅꯈꯤꯅꯤ? ꯂꯩꯀꯥꯏꯁꯤꯅ ꯀꯔꯤꯅꯦꯅ ꯉꯥꯡꯅꯈꯤꯗꯣꯔꯤꯒꯦ? ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯏꯃꯥ. ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯤꯌꯨ. ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ. ꯊꯥꯔꯤꯛꯊꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ. ꯅꯪ ꯄꯥꯕꯨꯡꯅ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯍꯣꯏ, ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯗꯅ ꯐꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣই ꯍꯥꯏꯔꯕꯁꯨ ꯌꯥꯕ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯁꯥꯅ ꯌꯥꯅ ꯆꯠꯈ꯭ꯔꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯑꯗꯨꯒꯅꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ. ꯅꯆꯦꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯅꯆꯦꯁꯦ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯏꯆꯥꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯤ. ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯅ ꯋꯥꯅ ꯂꯩꯔꯒ ꯏꯃꯥ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯕ? ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯅꯕ ꯑꯝꯇ ꯇꯧꯕꯤꯌꯣꯕ. ꯍꯩꯃꯥ, ꯅꯪꯕꯨ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯏꯅ ꯊꯤꯌꯨ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯁꯤꯒꯤ ꯆꯠꯅꯕꯤꯅꯤ. ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯏꯃꯥꯅ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ. ꯏꯃꯥ, ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇꯦ. ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣ? ꯌꯨꯝꯅꯦꯅ ꯃꯤꯅ ꯂꯩꯅꯒꯗꯕ ꯌꯨꯝ ꯃꯥꯟꯗꯦ. ꯌꯥꯔꯦ, ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒ ꯂꯩꯔꯅꯨ. ꯅꯪꯅ ꯇꯧꯖꯔꯨꯕꯅ ꯅꯪꯅ ꯐꯪꯕꯅꯤ. ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯎꯄꯥꯏ ꯂꯩꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯇꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯥꯜꯂꯒ ꯌꯥꯝꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ, ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯍꯜꯂꯝꯗ꯭ꯔꯤꯕꯁꯦ ꯂꯥꯏꯕꯛ ꯐꯩꯗ. ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯄꯨꯔꯅꯤꯃꯥꯅ ꯅꯤꯡꯉꯣꯜ ꯂꯩꯃꯗ, ꯏꯃꯥꯒꯤ ꯅꯤꯡꯉꯣꯜ, ꯆꯥ ꯃꯅꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤꯁꯨ ꯂꯥꯛꯑꯅꯤ. ꯅꯪ ꯑꯝꯇ ꯂꯩꯔꯨꯆꯣ. ꯍꯣꯏ ꯃꯥ, ꯑꯩ ꯂꯩꯔꯨꯔꯒꯦ. ꯑꯗꯨꯗꯤꯅꯦ, ꯏꯃꯥ ꯄꯩꯁꯥ ꯂꯧꯊꯣꯛꯈꯤꯒꯦ. ꯌꯥꯔꯅꯤ ꯏꯃꯥ, ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯌꯦ. ꯁꯤꯅ ꯑꯗꯨꯝ ꯂꯩꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯑꯩꯅ ꯃꯄꯥꯟ ꯊꯣꯡꯗ ꯎꯕ ꯁꯛꯇꯝꯗꯨꯅ ꯉꯥꯎꯔꯨꯔꯦ꯫ ꯗꯥ ꯃꯅꯤꯊꯣꯏꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤ. ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ. ꯑꯩꯅ ꯑꯍꯦꯟꯕ ꯊꯤꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥꯁꯨ ꯁꯨꯔꯖꯇ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯔꯖꯇ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯨꯝꯗꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯉꯁꯤꯗꯤꯅꯦ ꯏꯄꯥꯝꯗ ꯆꯤꯡꯅꯤꯕ ꯆꯠꯄ ꯉꯝꯃꯔꯣꯏ. ꯏꯀꯥꯏꯔꯦ. ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ
ꯅꯪꯃꯨꯛ ꯇꯟꯕ ꯅꯨꯄꯥꯗꯤꯅꯦ ꯈꯨꯜꯁꯤꯗ ꯂꯩꯔꯝꯃꯣꯏ. ꯀꯩꯗꯧꯕꯩ ꯏꯀꯥꯏꯔꯤꯅꯣ? ꯅꯃꯥꯗꯣ ꯃꯆꯤꯟ ꯌꯥꯝ ꯊꯤ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯂꯧꯁꯤꯡꯗꯨ ꯅꯪꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯦ. ꯍꯣ ꯀꯗꯥꯏꯗꯒꯤ ꯂꯟ ꯊꯨꯝ ꯂꯧꯅꯣ? ꯃꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯅꯅꯕ ꯍꯥꯏꯅ ꯂꯥꯡ ꯊꯥꯛꯂꯤꯕ. ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ. ꯁꯅꯥꯅꯤ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯕꯨꯅꯦ ꯂꯩꯇꯨꯝ ꯑꯣꯏꯔꯝꯃꯤ. ꯑꯩꯁꯦ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯂꯩꯔꯛꯏꯕꯅꯣ ꯈꯪꯗꯦ. ꯑꯣ ꯅꯤꯡꯉꯝꯗꯕꯗꯨꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕꯖꯥꯠꯅꯤ. ꯅꯆꯦꯗꯣ ꯂꯧꯔꯝꯃꯕꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯅꯆꯦꯅ ꯑꯗꯨꯝ ꯊꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ. ꯅꯃꯥꯗꯨꯅ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨꯅꯦ ꯃꯗꯨ ꯄꯥꯝꯂꯨꯕꯅꯤ. ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯂꯧꯕꯩ ꯋꯥꯅꯤ. ꯅꯨꯡꯁꯤꯕꯕꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯅꯆꯦꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ. ꯏꯁ ꯅꯪꯕꯨ ꯊꯕꯛꯀ ꯁꯨꯕ꯭ꯔꯅꯤ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ. ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯁꯦ ꯅꯣꯡꯃꯗ ꯐꯥꯎꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ꯭ꯔꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯃꯇꯦꯡ ꯄꯥꯡꯗꯣꯏꯕ? ꯃꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ. ꯌꯥꯔꯦ ꯆꯠꯂꯣ. ꯑꯩꯅꯦ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ. ꯅꯈꯣꯟꯗꯣ ꯇꯥꯍꯜꯂꯛꯀꯅꯨ. ꯅꯪꯁꯦ ꯁꯨꯝ ꯀꯨꯏꯔꯒ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ. ꯊꯥꯔꯤꯛꯊꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯆꯦꯡ ꯂꯧꯔꯨꯗ꯭ꯔꯣ? ꯏꯀꯥꯏꯁꯨ ꯏꯀꯥꯏꯔꯤꯗ ꯅꯨꯡꯇꯤꯒꯤ ꯆꯠꯃꯟꯗꯅ. ꯑꯩ ꯅꯨꯄꯥꯁꯦ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯗꯤ ꯐꯒꯗꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯄꯥꯝꯗ ꯆꯦꯡ ꯅꯤꯕ ꯆꯠꯄꯁꯤꯁꯨ ꯆꯠꯂꯔꯣꯏ. ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯝꯇ ꯌꯥꯗꯦ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯗꯤ ꯂꯣꯏꯅꯃꯛ ꯌꯥꯒꯗꯕꯅꯤ. ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯗꯕ, ꯋꯥꯁꯨ ꯋꯥꯕ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯄꯥꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤꯔꯅꯤ. ꯏꯄꯥꯝꯗ ꯍꯜꯂꯕꯁꯨ ꯃꯤꯅ ꯅꯣꯛꯅꯒꯅꯤ. ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ. ꯀꯥꯟꯅꯗꯦ. ꯋꯥꯔꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥ ꯃꯄꯥꯝꯗꯁꯨ ꯍꯟꯕ ꯉꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯨꯔꯖꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ.